ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤꯇꯦꯂꯔꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤꯗꯃꯛꯇ ꯂꯤꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯒ ꯂꯤꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯃꯃꯤꯡꯇ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯐꯥꯎꯕ ꯌꯨꯝ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯌꯨꯝ ꯑꯁꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯗꯒꯤ ꯃꯥꯏꯜꯁ 30 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯑꯦꯃꯤꯇꯤꯚꯤꯜ ꯀꯧꯕ ꯇꯥꯎꯟ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯌꯨꯝ ꯑꯁꯤꯕు ꯃꯤꯌꯥꯝꯅ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯎꯁ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯟꯇꯦꯠ ꯍꯥꯎꯁꯀꯤ ꯋꯥꯔꯤꯁꯤ ꯁꯂꯥꯏꯉꯝꯕꯅ ꯀꯃꯦꯟꯇ ꯂꯤꯕꯤꯔꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯂꯤꯖꯕꯅꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯃꯦꯔꯤꯀꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯍꯣꯟꯇꯦꯠ ꯍꯥꯎꯁꯅꯤ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯎꯁ ꯍꯥꯏꯅ ꯈꯪꯅꯕ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ 112 ꯑꯣꯁꯤꯟ ꯑꯦꯚꯦꯅ꯭ꯌꯨ ꯀꯧꯔꯝꯃꯤ 112 ꯑꯣꯁꯤꯟ ꯑꯦꯚꯦꯅ꯭ꯌꯨ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤ 1925 ꯑꯗꯥꯏꯋꯥꯏꯗ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯦꯃꯤꯇꯤꯚꯤꯜ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯁꯥꯈꯤꯕꯅꯤ ꯌꯨꯝꯗꯨ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯗ ꯂꯩꯕ ꯗꯠꯁꯁꯤꯡꯒꯤ ꯌꯨꯝꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯥꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯅ ꯁꯥꯕ ꯃꯇꯝ 1925 ꯑꯗꯥꯏꯋꯥꯏꯗ ꯌꯨꯝꯗꯨꯒꯤ ꯃꯃꯤꯡ 112 ꯑꯣꯁꯤꯟ ꯑꯦꯚꯦꯅ꯭ꯌꯨ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯗꯠꯁ ꯀꯣꯂꯣꯅꯤꯌꯦꯜ ꯍꯥꯎꯁ ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯃꯤꯇꯤꯚꯤꯜ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯌꯨꯝ ꯑꯃ ꯑꯣꯏꯕꯗꯒꯤ ꯃꯤꯌꯥꯝꯅ ꯌꯨꯝꯁꯤꯕꯨ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯎꯁ ꯍꯥꯏꯗꯨꯅ ꯊꯣꯜꯂꯝꯃꯤ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯎꯁꯇ ꯀꯥ 5 ꯂꯩꯔꯝꯃꯤ ꯌꯨꯝꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯦꯃꯤꯇꯤꯚꯤꯜꯗ ꯆꯦꯜꯂꯤꯕ ꯐꯖꯔꯕ ꯇꯨꯔꯦꯜꯗꯨ ꯎꯕ ꯐꯪꯂꯝꯃꯤ ꯌꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯨꯔꯦꯜꯗꯨꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯍꯤ ꯊꯝꯅꯕ ꯕꯣꯠ ꯍꯥꯎꯁ ꯍꯥꯏꯅ ꯈꯪꯅꯕ ꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯏꯪꯁꯣꯛ 1974ꯗ ꯗꯦꯐꯤꯑꯣ ꯐꯦꯃꯤꯂꯤ ꯀꯧꯕ ꯏꯃꯨꯡ ꯑꯃꯅ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤ ꯏꯃꯨꯡꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔ ꯗꯦꯐꯤꯑꯣ ꯀꯧꯔꯝꯃꯤ ꯅꯣꯡꯃꯗꯤ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔ ꯗꯦꯐꯤꯑꯣꯅ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯀꯥꯞꯄꯒ ꯍꯥꯠꯂꯝꯃꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯏꯪꯁꯣꯛ 1975ꯗ ꯖꯣꯔꯖ ꯂꯠꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯊꯤ ꯂꯠꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯆꯥꯒ ꯂꯣꯏꯅꯅ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯕ ꯍꯧꯔꯛꯄꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯝꯅꯕ ꯍꯧꯔꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯌꯨꯝꯗꯨꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ 19 ꯁꯨꯕ ꯅꯨꯃꯤꯠꯇꯨꯗ ꯌꯨꯝꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯣꯔꯖ ꯑꯃꯁꯨꯡ ꯀꯦꯊꯤ ꯂꯠꯁꯅ ꯂꯩꯔꯝꯕ 112 ꯑꯣꯁꯤꯟ ꯑꯦꯚꯦꯅ꯭ꯌꯨ ꯀꯧꯕ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯇꯝꯅꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕ ꯍꯧꯔꯛꯈꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯗ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯀꯧꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯪꯁꯣꯛ 1979ꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯃꯤꯡ ꯀꯧꯕ ꯗ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨ ꯄꯨꯊꯣꯛꯄ ꯍꯧꯔꯛꯈꯤ ꯗ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯍꯣꯔꯔ ꯐꯤꯂꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯍꯣꯔꯔ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯐꯤꯂꯝꯗꯨ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯎꯁꯀꯤ ꯋꯥꯔꯤꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯌꯨꯝꯗꯨꯗ ꯇꯁꯦꯡꯅ ꯕꯨꯠ ꯇꯝꯅꯕ ꯖꯥꯠꯂ ꯑꯁꯦꯡꯕ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯕꯨꯅꯤ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯎꯁꯀꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ ꯏꯪꯁꯣꯛ 1975ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯊꯥꯗ ꯖꯣꯔꯖ ꯂꯠꯁꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯊꯤ ꯂꯠꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯑꯦꯃꯤꯇꯤꯚꯤꯜ ꯍꯥꯏꯔꯤꯕ ꯇꯥꯎꯟꯗꯨꯗ ꯂꯩꯕ 112 ꯑꯣꯁꯤꯟ ꯑꯦꯚꯦꯅ꯭ꯌꯨ ꯀꯧꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗꯒꯤꯅꯤ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯎꯁꯀꯤ ꯋꯥꯔꯤ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯍꯧꯔꯛꯈꯤꯕꯗꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ 112 ꯑꯣꯁꯤꯟ ꯑꯦꯚꯦꯅ꯭ꯌු ꯍꯥꯏꯔꯤꯕ ꯌꯨꯝꯗꯨꯗ ꯗꯦꯐꯤꯑꯣ ꯐꯦꯃꯤꯂꯤ ꯀꯧꯕ ꯏꯃꯨꯡ ꯑꯃꯅ ꯂꯩꯔꯝꯃꯤ ꯌꯨꯝꯗꯨꯗ ꯗꯦꯐꯤꯑꯣ ꯐꯦꯃꯤꯂꯤꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯃꯨꯡꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔ ꯗꯦꯐꯤꯑꯣꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯌꯨꯝꯗꯨꯗ ꯊꯣꯛꯈ꯭ꯔꯕꯁꯨ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯃꯤ ꯑꯃ ꯑꯅꯤ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯌꯨꯝꯗꯨꯗ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯈꯪꯅꯔꯝꯗꯦ ꯖꯣꯔꯖ ꯂꯠꯁꯅ ꯌꯨꯝꯗꯨ ꯂꯩꯔꯝꯗꯥꯏ ꯃꯇꯝꯗ ꯌꯨꯝꯗꯨꯗ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯋꯥꯔꯤꯗꯨ ꯌꯨꯝ ꯌꯣꯜꯂꯤꯕ ꯃꯤꯗꯨꯅ ꯃꯉꯣꯟꯗ ꯈꯪꯍꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗꯨꯒꯤ ꯃꯃꯜ $$ 80,000 ꯈꯛꯇꯃꯛ ꯑꯣꯏꯔꯝꯃꯤ ꯖꯣꯔꯖ ꯂꯠꯁꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ 4,000 ꯁ꯭ꯀ꯭ꯋꯥꯔ ꯐꯨꯠ ꯆꯥꯎꯕ ꯌꯨꯝ ꯃꯅꯥꯛꯇ ꯇꯨꯔꯦꯜꯁꯨ ꯂꯩꯕ ꯕꯣꯠ ꯍꯥꯎꯁ ꯍꯤꯇꯦꯠ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯒꯦꯔꯦꯖ ꯕꯦꯁꯃꯦꯟꯠꯅꯆꯤꯡꯕ ꯐꯦꯁꯤꯂꯤꯇꯤꯁ ꯃꯈꯜ ꯁꯨꯅ ꯂꯩꯔꯕ ꯌꯨꯝ ꯑꯃꯕꯨ $$ 80,000 ꯈꯛꯇꯃꯛ ꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯌꯨꯝꯗ ꯂꯩꯕ ꯑꯃꯨꯛꯇ ꯐꯪꯖꯔꯛꯇ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯗꯨꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕꯤꯗ ꯌꯨꯝꯗꯨꯕꯨ ꯂꯩꯕ ꯄꯥꯝꯂꯝꯃꯤ
Asumna George yumdu leiraba matungda magi nupi Kethi amasung makhoi gi masa ahumduga loinana yumduda leiba horakhi. Makhoi gi masa ahumdugi maming Daniel, Christopher amasung Melisna koromi. Adum oinamak George na sagasaramba asa madudi yumduda nungaina leiba phangani khanjaramba adumakti tasengna phangba ngamlamdi. Makhoina yumduda ahanba sangba numitta churchtagi priest ama kauraduna lighting thorom pangthokhalami. Churchki priestuna kakada sangaga lighting thorom pangtholingai tanjaduda kanagumba amana magi haksangda khupangna tharaklami. Adubu yamna ngaglibadi kaduda priestuna nattaba atopa mi kana amata leiramdi. Adugi matungda priestuna yumdudagi nang chakrosalo haiba anga pa khonjel taba horakhi. Lighting thorom pangthokpa loiraba matungda priestuna makhoida yumduda leiba yaragani hairami. Adum oinamak makhoina yumduda churchtagi priest kauraduna lighting thorom pangthokalibadu kanaba kari mata phanglamdi. Maramdi makhoina yumduda numit khara leiraba matungda anga ba thodok kaya ama thengnaba horakhi. Samna hairabada yumduda leiriba thongthonau singdu maram sadana lengba khotpa upu amasung drawer gi thongduna mathanta thingjinbagi ahuba makhol taba kagi mathaki silingdagi singnataba paibada nabdab lawba mahi senthaba horakhi. Maram asina makhoina nongmogi akiba phawba horakhi. Numit khara leiraba matungda numidangi matamda makhoina anga ba khonjel kanagumba amana thongda thilakpagi makhol thongthonau singna mathanta thingjinbagi ahuba makhol taba toina horakhi. Adugi matungda ahingi matamda yumdigi akoibada leiriba mafam adudagi masak khangdaba saktam kharana makhoigi yumda munna yengba horakhi. Kariguma matamda makhoina yumduda yamna namthiba anga manam namba horakhi. Aduga mekup khara leiraba matungda manamdu amu mangkhirami. George na nungalamdai pung 3:15 taba matamda tumlambadagi mikap tholakpa toina horakhi. Yamna ngaglibadi makhoina yumduda laktringai mamangda hana yumduda leiramba Defio family koba imungi masanupa khwaidagi ahal Ronald Jr na nungmai ama pairaduna imungduda leiriba mising loina kaptuna harkhibadu nongalamdai pung 3:15 taba matamdani. George ki nupi Kethi yumduda makhoina leirakpadagi amukta sukhangjiba ka ama leirambadu thengdarami. Makhoina kaduda sangaga yenglubada ngaksang ngangba masuna phalang amasung leimaida tairaga leirambadu thengdarami. Makhoina thijinduna yenglubada ngaksang ngangba masudu igi masu oiraga leirami. Nongmagi ahing amadasu George na tumlambadagi mikap tholagami maramdi magi masana tumliba phamungdu mathakta paikhalaga makhada tarakpagi ahuba makholdu mana tarami. Mana haugatnaba phanayam kana honarami adu upay amata leiramdi maramdi masak khangdaba sakti amana magi haksangdu phajillaga thanami. Mikup khara leiraba matungda yumduda tamnarambadu phakhirami. Asigumba kiningai oiraba thodosing lepa leitana thengnarakpadagi makhoina numituki ahingduda yumdu thadoktuna senkhirami. Numit aduga tharaga makhoina yumduda leirakpa numit supnatagi 19 subada ngairi. Makhoina ahing aduda yumdubu thadolaga senkhiba matamda karigumba potsai samna hairabada upu manungda yawriba phirol fridge manungda yawriba sana thangnaba potsai sing amata pukhidi. Yamna kiribadi ahing aduda makhoina yumdubu thadolaga selakpa matamdasu yumduda leiramba masak khangdaba butki saktam singduna makhoigi matung inaraduna tanaraklami. Kiningai oiraba thodok adudagi makhoina Amityville hairiba townsida makhatana leiba pamlamdi. Maram asina makhoina leiramba New York City gi manakta leiba Amityville hairiba towndu thadoktuna yamna arapa mafam California hairiba state da salaga makhatana hinglammi. Asumna George ki imungi miyosingna California da leiraba matungda makhoina leiramba yumduda thogliba kiningai oiraba thodoktu karina oiriba jano haibadu amukhana thijinba pamlamdi. Adugi sumathakta makhoina yumduda thanamba posai singdu amukhana lawgi haina khalamdi. Adubu George na 112 Ocean Avenue hairiba yumduda leiringai manungda mana thengnariba kiningai oiraba thodosingdu Amityville hairiba townduda leiriba misingduda tamlammi. Makhoina yumdubu thadoktuna tumina senkhibagi thodoktu Amityville da leiba misingduna khangnaba horakhi. Amityville da leiba miyamna singnaba horakhi madudi George ki imungna yumdu thadoklaga tumina senkhibadu yumduda tamdabadagini. Maram asina miyamna yumduda tamnaribadugi matangda khangningba fawba horakhi. Tha ani leiraba matungda ghost hunter amasung lighting matangda khanghiraba miyosingna yumduda sangaduna tasengna but leibra natragana leitabra haibadu khangnaba honarami. Makhoina tawriba thabaksingdu video namaduna local TV channel da sandoklami. Asumna yumduda tamnabagi warisi America gi mafam khudimakta tamna sandokpa horakhi.
ꯏꯪꯁꯣꯛ 1976 की मार्च की तांग तरुक अमेरिका बुत की मतंग थिजिन खोसिनबद ख्वाइदगी ममिंग चतपा पैरानॉर्मल इन्वेस्टिगेटर मैतै मनाव एड अमसुंग लोरेन वारेन सु युम अदुदा लाअमि मखोय अनिना युमदुदा लाकपा मतमदा रिपोर्टर अमसुंग अतोपा बुत की मतंग खंग हैरबा मियोय खरसु यारोमि मखोयना युमदुदा लैरिबा असिबा थवाइदुगा पाव फाउननबो होनरमि मतम अदुदा मखोयगी मरक्तगी मी अमा नाबा होरखी मरम असिना मखोयना तौरिबा थबक अदुदा यावबा ngamloroi haiduna mana ka adudagi thokirami makhatana मखोयना युमदुदा लैरिबा असिबा थवाइदुगा पाव फाउननबो होनरमि मतमदुदा अमुकसु मखोयगी मरक्तगी मी अमादा हार्ट अटैक तौबा होरखी मथंगी नुमित्ता यादमसुंग लोरेन वारेना नोंगालमदाई पुंग 3:15 तारमदाई मतमदा युमदुदा लैरिबा असिबा थवाइ नत्रगना बुत्तुगा पाव फाउननबो होनरमि मरमदी नोंगालमदाई पुंग 3 मतम असिबु डेविल आवर हाइबदी बुत की मतम हाइना खंगनै मरमदी नोंगालमदाई पुंग 3 अदायवाइदा बुन्ना तमनबगी सांग सुकी मतिक वांगे नोंगालमदाई पुंग 3:15 ताबा मतमदा यादमसुंग लोरेन वारेना युमदुगी मथक थंगबा कादा लाइटिंगी थोरम पांगथोकलमी थोरम पांगथोकपा लोरेबा मतुंगदा लोरेना खंगबा ngamlami मदुदी युमदुगी मथक थंगबा कादुदना हेना बुत्तुगी मपांगन कनबा हेली अदुगी मतुंगदा मखोयना युमदुगी मनुंगदा फोटो मयाम अमा कापलमी मखोयना फोटो मयामदु कापा लोरेबा मतुंगदा चेक तौरुबा मतमदा फोटो मयामदुगी मनुंगदा फोटो अमदी बुतकी सक्ता मानबा नुपा मसा अमा यावरुगा लेरमबदु थेंगनरमी फोटो अदुदा बुत अदुगी ngौत्रिक ngौरबा ममित अनिदुना मथक थंगबा फ्लोरदा लैबा का अमदगी यंगथोरकलमी बुतकी सक्ता मानबा नुपा मसा अदुबु मखोयना गोस्ट बॉय हाइदुना थोलमी एट अमसुंग लोरेन वारेनगा लोइनाना युमदुदा बुत लैब्रा हाइदुना इन्वेस्टिगेशन तौनबगीदमक लामिनखिबा प्रोफेशनल फोटोग्राफर जिन कैम्बेल कोबा नुपा अमना ऑटोमेटिक कैमरा सिजिनरदुना गोस्ट बॉय यावबा फोटोदु नमखिबनी फोटोदु यावरिबा गोस्ट बॉय हाइना खंगनबा बुतु 1976 ता थेंगनखिबनी नुमित अदुगी नुमिदांगदा प्रोफेशनल फोटोग्राफर जिन कैम्बेलना इंफ्रारेड पिक्चर कैप्चर तौबंगंबा ऑटोमेटिक कैमरादु युमदुगी मथक थंगबा फ्लोरदा खिल्लगा थनमबनी फोटोदुदा यावरिबा गोस्ट बॉय हाइना खंगनबा बुतु थेंगनबदगिनी एमिटीविल हाउस ता तसेना तमनै हाइबगी प्रूफ पीरी असुमना फोटोदा यावरिबा बुतु यामना ममिंग सत्पा अमसुंग मिपुम खुदिमंगना खंगनबा होरखी अदुबु मियामना थाजनरमी मदुदी फोटोदुदा यावरिबा बुत नुपा मसादु जॉर्ज अमसुंग केथीगी इमुंगना युमदुदा लैत्रिङै ममांगदा हाना लेरंबा डेफियो फैमिली कोबा इमुंगी ख्वाइदगी मसानुपा अहल रोनाल्ड जूनियरना नोंमैना कापतुना हातखिबा सही 9 खक्ता ngairiba जोन डेफियो कोबा नुपा मसा अदुगी बुतकी सक्तमनि मसिदगी मियामना थाजनबा होरखी मदुदी युमदुदा हाना लेरंबा डेफियो फैमिली कोबा इमुंगदा थोखिबा किनिंगाय ओइरबा मिसि मिनागी थौदोक्तु बुतना ओइरिबा जाला मसी खंगनबगीदमक एमिटीविल हॉरर हाउस की वारीसी मखाताना तामिनगिसी एमिटीविल हॉन्टेड हाउस हाइरिबा युमसिगी अहानबा मपुदुगी ममिंग जोन अमसुंग मागी नुपी कैथरीन मोइनाहन्ना ओइरमी मखोयना युमदु 1925 अदावाइदा साखिबनी मखोय अनिना युमदुदा सही कया याम हराव नुवाइना हिंगलमी जोन अमसुंग मागी नुपी कैथरीन मोइनाहन्ना सिख्रबा मतुंगदा मखोयगी मसा मसुसिंगना युमदु डिफियो कोबा फैमिली अमदा योलमी डिफियो की फैमिली ना एमिटीविल हॉरर हाउस हाइरिबा युमदु लैद्रिङै ममांगदा न्यूयॉर्क सिटी दा लैबा ब्रुकलिन हाइरिबा मफम अदुदा याम हराव नुवाइना हिंगलमी अदुबु मखोयना एमिटीविल हॉरर हाउस हाइरिबा युमदु लैरबा मतुंगदगीदी डेफियो की फैमिली दा अहोंबा कया अमा लाकपा होरखी डेफियो की इमुंगदा मी 3 लैरमी युमदुदा लैरिबा मपादुगी मिंगना रोनाल्ड डेफियो कोरोमी मागी नुपीगी ममिंगना लुइस कोरोमी मखोय अनिगी मसा 5 लैरमी मसा 5 मिंगना ख्वाइदगी अहल सही 19 सुरबा रोनाल्ड जूनियर सही 19 सुरबी डाउन सही 19 सुरबा एलिसन सही 23 सुरबा मार्क अमसुंग ख्वाइदगी अतोंबा सही 9 खक्ता ngairiba नुपा मसा अदुगी मिंगना जोन मैथ्यू कोरोमी इंसो 1974 की नवेंबर की तांग 32 की नोंगालमदाई मतम पुंग 3:15 तारकपा अदावैदा इमुंगदुदा लैरिबा मीसिंगदुना तुमदुना लैरिङै मतमदा मसा नुपा ख्वाइदगी अहल रोनाल्ड जूनियरना .35 कैलिबर राइफल अमा पाइरेदुना मी लोइनमक कापतुना हलम्मी मागी इमुंगी मीसिंगदु नोंमैना कापतुना हातपा मतमदा मी कना अमतना खंगबा ngamlamdi मंगोंदा इरुजबगी मतम अमसुंग मागी फिरोलदा पगलिबा ईदु सुदोक सामथोकपगी मतम फावबा फंगलम्मी अदुगी मतुंगदा माना थबक तौरिबा मफमदुदा चलम्मी थबक्तगी हलकलबा मतुंगदा माना टाउन अदुदा लैरिबा बार अमदा संगलम्मी अदुगा सुमना लाउरम्मी मागी युमदा कनागुमा मी अमना थुगाइरगा संगलदुना मागी इमुंगी मीसिंगदु नोंमैना कापतुना लोइना हालमले अदुगी मतुंगदा माना पुलिसता फोन तौरम्मी पुलिसना युमदुदा लाअम्मी अदुगा इमुंगदुगी मीसिंगदुना फमुंग मथक्ता लोइना सिरगा तारगा लेरंबदु थेंगनरम्मी
ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨ .35 ꯀꯦꯂꯤꯕꯔ ꯔꯥꯏꯐꯜ ꯀꯧꯕ ꯅꯣꯡꯃꯩ ꯑꯃꯅ ꯌꯥꯝ ꯅꯛꯅ ꯀꯥꯞꯄꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕꯗꯨ ꯄꯨꯂꯤꯁꯅ ꯈꯪꯂꯝꯃꯤ꯫ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤ 6ꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯃꯃꯥꯏꯗꯨꯅ ꯐꯃꯨꯡꯗ ꯎꯞꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ 6ꯇꯨ ꯌꯥꯝ ꯋꯥꯅ ꯁꯤꯈꯤꯕꯒꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯃꯗ ꯍꯥꯠꯂꯒ ꯐꯃꯨꯡ ꯃꯊꯛꯇ ꯊꯅꯝꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯊꯪ ꯍꯥꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯗ ꯍꯪꯕ ꯃꯇꯝꯗꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯗꯨꯅ ꯈꯣꯡꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜꯗꯨꯗꯤ ꯇꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯅ ꯄꯨꯂꯤꯁꯇ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯨ ꯈꯪꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯤ ꯃꯤꯁꯛꯇꯨ ꯍꯤꯠꯃꯦꯟ ꯑꯃꯅꯤ꯫ ꯍꯤꯠꯃꯦꯟ ꯍꯥꯏꯔꯤꯕꯁꯤ ꯃꯤ ꯍꯥꯠꯄꯗ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯀꯥꯡꯕꯨꯗꯨꯕꯨꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯤꯠꯃꯦꯟ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯔꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯍꯥꯠꯍꯟꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯄꯨꯂꯤꯁꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ ꯑꯃꯁꯨꯡ ꯏꯃꯨꯡꯗꯨꯗ ꯁꯤꯔꯤꯕ ꯈꯨꯁꯤꯗꯨꯒ ꯏꯆꯥ ꯆꯥꯟꯅꯔꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯐꯖꯅ ꯆꯞ ꯆꯥꯕꯤ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯒꯤ ꯌꯨꯝꯗ ꯁꯤꯔꯝꯃꯤꯕ ꯃꯤꯁꯤꯡꯗꯨ ꯃꯥꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯅꯗꯤ ꯃꯥꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯤꯠꯃꯦꯟ ꯑꯃꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯅ ꯌꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯃꯥꯅ ꯍꯥꯠꯄꯅꯤ꯫ ꯏꯪ ꯁꯣꯛ 1975ꯇ ꯃꯍꯥꯛꯄꯨ ꯀꯣꯔꯠꯇ ꯄꯨꯈꯠꯂꯝꯃꯤ꯫ ꯀꯣꯔꯠ ꯃꯅꯨꯡꯗ ꯃꯥ ꯃꯁꯥꯃꯛꯅ ꯌꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯅ .35 ꯀꯦꯂꯤꯕꯔ ꯔꯥꯏꯐꯜ ꯑꯃ ꯁꯤꯖꯤꯟꯅꯔꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯀꯥꯞꯄꯒ ꯍꯥꯠꯄꯅꯤ꯫ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯕꯤꯆꯥꯔ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯃꯥꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯠꯄꯗꯤ ꯅꯠꯇꯦ꯫ ꯃꯥꯅ ꯃꯤ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:15 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯕꯨꯠꯀꯤ ꯈꯣꯟꯖꯦꯜ ꯈꯔ ꯃꯥꯒꯤ ꯋꯥꯈꯜꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯕꯨꯠꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯥꯔꯤꯕ ꯕꯨꯠꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯅꯝꯐꯨꯗ ꯍꯥꯠꯍꯟꯕꯅꯤ꯫ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯅ ꯕꯨꯠꯀꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯂꯣꯏꯅ ꯍꯥꯠꯄꯒꯤ ꯋꯥꯔꯤꯗꯨ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯤꯌꯥꯝꯅꯗꯤ ꯊꯥꯖꯅꯔꯝꯃꯤ ꯃꯗꯨꯗꯤ ꯑꯦꯃꯤꯇꯤꯚꯤꯜ ꯍꯣꯔꯔ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯌꯨꯝꯗꯨ ꯇꯁꯦꯡꯅ ꯇꯝꯅꯩ꯫ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯒꯤ ꯏꯃꯨꯡꯅ ꯌꯨꯝꯗꯨꯗ ꯂꯩꯔꯨꯕꯗꯒꯤꯅꯤ ꯃꯈꯣꯏꯅ ꯗꯁꯥ ꯇꯥꯔꯤꯕꯗꯨ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯣꯔꯠꯀꯤ ꯖꯨꯔꯤ ꯑꯗꯨꯅꯗꯤ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯁꯦꯀꯦꯟ ꯗꯤꯒ꯭ꯔꯤ ꯃꯔꯗꯔꯒꯤ ꯆꯥꯔꯖꯇ ꯖꯦꯜꯗ ꯆꯍꯤ 150 ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯤ ꯑꯃꯗ ꯁꯦꯀꯦꯟ ꯗꯤꯒ꯭ꯔꯤ ꯃꯔꯗꯔꯒꯤ ꯆꯥꯔꯖꯇ ꯆꯍꯤ 15 ꯖꯦꯜꯗ ꯂꯩꯒꯗꯕꯅꯤ꯫ ꯃꯥꯅ ꯃꯤ 6 ꯍꯥꯠꯂꯨꯕꯒꯤꯅꯤ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯆꯍꯤ 15 ꯂꯛ ꯍꯥꯏꯕꯗꯤ ꯑꯄꯨꯟꯕꯗ ꯆꯍꯤ 150 ꯖꯦꯜꯗ ꯂꯩꯅꯕ ꯗꯟꯗꯤ ꯄꯤꯈ꯭ꯔꯤꯕꯗꯨ꯫ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯅ ꯖꯦꯜꯗ ꯆꯪꯈ꯭ꯔꯕꯁꯨ ꯃꯤ ꯈꯔꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯕꯨꯠ ꯆꯪꯕꯗꯒꯤꯅꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯂꯤꯕꯗꯨ꯫ ꯑꯇꯣꯞꯄ ꯃꯤ ꯈꯔꯅꯗꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯌꯨꯝꯗꯨꯅ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯗ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯠꯂꯣ ꯍꯥꯏꯔꯛꯄꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯕꯨꯠꯅ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯗ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯍꯥꯠꯂꯣ ꯍꯥꯏꯕꯗꯨ ꯈꯛꯇꯃꯛ ꯅꯠꯇꯦ꯫ ꯑꯉꯛꯄ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯋꯥꯒꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯅ ꯌꯨꯝꯗꯨꯒꯤ ꯇꯣꯉꯥꯟꯕ ꯀꯥꯗ ꯂꯩꯔꯤꯕ ꯃꯁꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯃꯃꯥꯏꯗꯨ ꯐꯃꯨꯡꯗ ꯎꯞꯁꯤꯜꯂꯒ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯒꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯑꯁꯣꯛꯄ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ .35 ꯀꯦꯂꯤꯕꯔ ꯔꯥꯏꯐꯜ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯨ ꯀꯥꯞꯄ ꯃꯇꯝꯗ ꯃꯈꯣꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯋꯤ꯫ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯍꯥꯠꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜꯗꯨ ꯇꯥꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯐꯃꯨꯡ ꯃꯊꯛꯇ ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯔꯣꯅꯥꯜꯗ ꯖꯨꯅꯤꯌꯔꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯂꯣꯏꯅꯃꯛꯄꯨ ꯇꯨꯝꯂꯝꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯍꯟꯗꯕꯤꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯌꯥꯝꯅ ꯉꯛꯂꯤꯕꯁꯤ꯫ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯗ ꯃꯥꯅ ꯗ꯭ꯔꯒ ꯄꯤꯖꯔꯒ ꯇꯨꯝꯍꯜꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨꯗ ꯇꯦꯁ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯃꯥꯡꯗ ꯄꯟꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ इमुंगदुदा लैरिबा मी तरुक्तुना मागी कादा लैबा फमुंग मथक्ता चप मानबा मवोंगदा हक्सांगदुना फमुंग मथक्ता उपसिल्लगा सिरगा लैरंबदुनी मरमदि पुलिसना याम कुपना थिजिलुबा मतमदा खंगबा ngamlami मदुदि मखोय तरुकना फमुंग मथक्ता हक्सांगदु उपसिल्लगा तुंबा नत्ते करिगुम्बा फमुंग मखादगी शक्ति अमना मखोयगी हक्सांगदु फमुंग मथक्ता कन्ना सिंगसिनबदगिनी मखोय तरुककी हक्सांगदु लोयना उपसिल्लगा लैरमेबदु
पुलिसना फमुंग मखादगी मखोई तरुकी हक्सांगदुबु फमुंग मथक्ता कन्ना सिंगसिलिबा शक्तिदु करीननो हाइबदु एक्सप्लेन तौबा ngamlamdi मखाताना पुलिसना मदु ओइथोक्तबनी हाइरमी अदुबु ओइथोक्तबदु तसेंगना थोकली अमसुंग मखोइना उरी मखाताना पुलिसना युमलोनबदा लैरिबा मिसिंगदुदा नोमै काबगी मखोलदु तसेंगना तादब्रा हाइदुना हंगलमी युमलोनबदा लैरिबा मिसिंगदुना नुमित अदुगी नोंगालमदाई अदावैदा नोंसुबगी मखोलदुना नोमै काबगी मखोलदु तादबा ओइरमबसु याय हाइदुना पुलिसता खुमलम्मी अदुबु पुलिसनादी मखोइदा हाइरमी नोंकन्ना सुरबसु .35 कैलिबर राइफल अमना कापगी मखोलदी सुसोई सोइदना ताबम थोई नुमित अदुगी नोंगालमदाई अदावैदा युमलोनबदा लैरिबा मिसिंगदुना तसेंगना नोमै कापगी मखोल अमता तारमद्रिबदु युमदुदा लैरिबा बुत्तुगी शक्ति अदुना ओइरिबा जाला नत्रगना करीना ओइरिबा जानो हाइबदुनि यामना ngaklibasi मरम असिना एमिटिविल हॉरर हाउस हाइरिबा युमदुदा असेंबगी बुत तमनब्रा नत्रगना तसेंगना युमदुदा करी करी थौदोक थोकी हाइबदु कना अमतना सबसाबीदी खंगमंगमलमदी अदुम ओइनमक रोनाल्ड जूनियर की इमुंगदा थोकलिबा थौदोकतु हाना थोकिबा मी हारपिगी थौदोक नत्रगना क्राइम सिंगदा इमान मानदबा अमति यावरी रोनाल्ड जूनियर ना जेलदा लैरिङै मनुंगदा माबु सेनरिबा ऑथोरिटी सिंगदुना मंगोंदा युम मदुदा असेंबा करी थौदोक थोकी हंगलुबदसु माना पखोमदु होंगा खुमलगमी असुमना रोनाल्ड जूनियर डिफियोना सबसाबी पखोम अमता पिरमदे अमसुंग महाक 2021 की मार्च की तांग 12 सिखिरमी